ngasi phongkiba tongan tongan Manipuri si phongsing amasum thokiba thogo wathokisingdagi maruibi ipausing miyamna thamjigi ahanbada US na China gi spy balloon oigani singnaba ma kapthakhre China na matik sab pakhum pigani warning tokre US na China gi balloon oigani singnaba ma Antarctic samudra khongba na kapthakhre mara sida China gi mekedi US na kapthakiba adugi matik saba pakhum pigani phongdokre China gi spy balloon oigani singnaba du North America da numit kya ne suna pai duna leiruraba matungda US ki khanungpok thangbi state Carolina gi samudra khongban tamna amuk pasilakpadagi US state fighter F-22 after season aduna balloon adu kapthakibane haina Pentagon gi official na phongdokhi US na China gi digi kapthakraba balloon adu samudra ra tasingkhre US Secretary of Defense Lloyd Austin na China gi balloon mai pangna kapthapangam kibegi operation adu thagat kibaga loinana niyam sumba action amani hadi China na ikhogi sovereign thugaira paibisi yaruidabani amadi masjigi sabsab pakhom adu ikhoina pikre mara sita China gi foreign affairs ministry gi mekedi gi ngasi ayu angan bada pikiba statement amada US na satakiba action adu akan mamong yaningde Civilian aircraft ama kapthaba haibisi international gi oina laidibas na pathap thugaiba ka henba thongni thangjanami ki numit jungba matamda China gi balloon adu US na kapthaba yabi leramlabadi adubo maduna America gi safety da akaiba pibana tabanina karimata tawkitabani US territory oidibi isingilamdam gi sarukta tasingkraba balloon gi maset makai singado authorities na collect tawri Social media ra thadurakiba video du balloon kaptharaga Atlantic Ocean ta kibegi saknamadu uba phangi US ke President Joe Biden photokibida hawkiba numit mangani rongi matamasida balloon aduna ida hodagi Carolina rom thang saruk changsilaklaga Atlantic Ocean yorakpadi madu kapthanaba khanki Lengale Air Force Base ki F-22 fighter jet adu paikhatlaga air to air missile kaptuna balloon adu kapthakibani Navy amadi Coast Guard ki personnel sing balloon adu akai atoi sing recover tawna bo honaragani loinana material sing adu collect tawduna China gi intelligence sing na khomjin ki database sing sabsana khangmangamgani haina US National Security Agency ki mekedi gi thajaba laire haina phungdoki nakalamarumda China gi foreign ministry gi mekedi gi US na balloon kapthabi gi thawong adu yamna kan yaningdaba phungdokre China gi mekedi gi Washington da kyara khanna balloon adu civilian aircraft ni haina khankibalai US ki mekedi gi armed forces na kibasi ka henba thawong asi international convention violate tawbuna yamna haksana lawi China gi mekedi gi phangpham thokpa right sing adu gi damak sapsana defend tawgani haina suphungdokre nakala maromda US ki official na hairibana US ki military gi mekedi gi spy balloon adu kaptharagani haina kyara khana China da khankibalai hawkebi yum sakasa numiki numidang waramda US ki mekedi gi China gi leba adu gi interest protect taunabagi damak launing bayai haina mangjolna khangan balairabani loinana Chinese top foreign policy gi official yangi da hawkebi irai numita telephone tawduna mangjolna phungdorakrabani US ki senior administration official abana phungdokibada China gi mekedi gi continents mangada laiba tungan leibak singda surveillance operations athanabagi damak ta balloon kya saduna thagalakibani balloon singadu food lisung humfu wangna orbit ki area da pairaga services ki thaba du sathakibani Donald Trump na US ki president oiringi matamda ahumlak hanna duga Biden administration ki matamda su mamang na China gi balloon nasi US ki territory du pasilakib laire balloon singa si ayamana camera amasum surveillance technology kya yawi maramaduna US na kapthakiba balloon adu gi maset makai singa du collection tawduna investigation gi thabak satharagani haide hanisu pawusna makhatana phongdorakli Makasa tharak poina to pamaroi pausing miyamna tendak na thamjage India da ahan boina Manipur da anabu usik makalani sataba hore Manipur si usik singi oina khwaidagi nungaiba mapamam oire report Rupos wing buzat great eye bulbul Laiba si goina Arunachal Pradesh khatanatana Manipur si usik pu yengba pamjaba singi khwaidagi nungaiba dugi usik singi saktaba du yamna nungaiba mapamam oire India da ihan boina Manipur da Grey eye bulbul ki mamang na amukta sakta ki driba nauna usik ani sakta rakhiba sina sterasi masagi ina khulaba cultural heritage kya laibi ki mathakta usik pu yengma pamjaba singi oina khwaidi gi nungaiba mafam ama oire habadu meyek singna takle biodiversity hotspot oiriba mafam asida leba sigi khwaidi gi tangna phangba amadi musilaglaba
सा nga kya ama phangni leba asid yan han bu oina manipur gi technopol district ki manung sin leiba kwakthar hokiba numit kharani gi mamangda rufos wing buzat amasum gre ai bulbul hairiba usi umakhalani si saktaba hore kwakthar area si yengang pokpi loksa wildlife sanctuary gi saru amani usik sing yokhatnaba amadi makhoi gi laifam safam kai handana thamna mukona asabu thaudang lauriba non government organization singi global partnership am oiriba wildlife international gi matungina manipur gi yangok pokpi loksa wildlife sanctuary asi important bird area IBA oina sakhanglaba mafam amasuni hainasu pausina makhatana phungdurakli amaromdana program cancel tawgrabu Sunny Leon Imphal na thunglakre Imphal gi hapta khangji bunangasi February 5 da lamdam sigi handlooms pothok sing promote tawga mari leina pangtokadoriba fashion show Pereta show topper oina saruk yagadaba leibas gi maming leraba Bollywood actor Sunny Leon ngarang bom khai khebagi thawdo oduna maram oiraga maki program cancel tawgrabu sungasi Imphal thunglare adubo hauju phabi oina Bollywood star sigi fashion show peret adu atopa mafamda utkadra natragana utloidra haibadu sabsana confirm tawba ngamdri actor Sunny Leon asi House of Elena organize tawdun state sigi handlooms khadi amasum tourism promote tawbaga mari lenana pangthokpa fashion show da show stopper oina sarugyana thrang toramani adu pungarang ayu Sunny Leon gi fashion show utkadoriba mafam aduda ilap lapnadana sakti larabe hen gren ama pokhai ki thawdo oduna maram moiraga Imphal East ki district magistrate na law and order ki phibam yenglaga mamang na fashion show si pangthokpi ayaba piramba order adu kudak gi cancel tokibani amarom dana world class railway station oina semgat kadaba state singi manungda Imphal yaure techno economic feasibility study satawkhre Amrit Bharat Station Scheme gi makhara awang nungpok state singna puna world class railway station yang khai gama pan semganaba railway ministry ni unit budget akanaba senpam hapkibaga loina Imphal railway station yakhre North East Frontier Railway gi makhara semat kadoriba railway station singa sigi manungda Imphal yawn station mapal gi techno economic feasibility study sakhre North Eastern Frontier Railway gi optional amana phungdok gi matung ina ziribam Imphal New Lines Project ki tamang handaki budget asida lupa koti sanipan earmark tawri Dimapur Kohima New Line Project ki tamang lupa koti lisingam ga sama budget asida earmark tawri awang nungpoki state singa pack kadaba project singi damang union budget English singa niga kunga homdoi degi na kunga mari da habliba senpamasi lupa koti lising taraga saniga humpuga mapani hai hauji su awang nungpoki tungan state singa lupa koti lising humdraga mangaga sama ka maudraga manga sang na kilometer lising aniga nipana puna project taraga mapan pangthokri handaki union budget asid awang nungpoki state singa dama habliba senpamasi English singa niga mapan degina taraga mari gi average budget outlet adudagi saruk manga hengale Haukiba saiga sangdam nabda sayi sigi budget asina lupa koti saum hengale masina anaupa line semba track renewal work traffic facility road safety bridge work sea grilling workshop modernization amasum customers amenities thabakya pangthok pangamlagani haina su official asina phongdoki adi Union Budget 2023-24 sida awang poki state singda Amrit Bharat Station scheme gi makhada puna railway station yang ke mapan world class station oina samgana vasen mamali hairi station singa si Arunachal Pradesh Assam Nagaland Meghalaya Mizoram Sikkim amsum Tripura da sagada bani hanesu pawusna makhata na phongdorakli lushila poina to perform namu center na Chinese apps ani hena ben tokre Chinese law namasum betting apps singi mayok to toina complaint sing torakuri Ministry of Electronics and Information Technology na Union Ministry of Home Affairs MSA gi instruction matung ina China ga mari leinaba betting app sam ga kuntraga nipana masum lending app tat maudraga mari ben tobagi process hokre report khara gi matung ina Ministry of Information and Technology da handakta MSA na third party lingama gi kuthang da operate toba sigumba app sing ben taununa ba instruction pikhi source in hadi madudi app sing si ITF ki section 99 violator ma thinari ki loidna app sing si India gi sovereignty da akiba pi haina lobo yaba materials yoroma thinaki sourcing gi matung in app sing si sale thungi khudong sa da leibidagi sales pam duna leiriba miyoi sing bo sendol gi langna thuan bada sizinara mani app sing si na loan sing gi interest rate sa da lising hum phaw bi hengat han ba thinaki sendol gi langda thuraba sing mo miyoi kya suicide toki Andhra Pradesh amsum Telangana di apps ngasi gi
borrowersingna suicide tawkhibagi case kya report tawkhiba matungda issue si luna khanarakhibani amaramda Chinese apps ngasi server site security lana sizinaduna makoibu aruna thogi paw lawnabagi tool singoina sizindarakpa yabi ko oithokpusu lei haidi apps ngasina Indian kyagi maru oiba data irai laina khangdokpana makoi leba sigi security ga mari laina asobi issue mo irakli bani haidin su pausna makatana phongdorakli duga hausagoina ni myam paus matang solution jarage masu myam pun anobab din ngaminasi